मियामगी मिफमना लौखिबा वारेपसिंग ngase Mars ki tang manga irai numit Englishing ani kunmathoi ge numit asida lamdam asida leiriba CSO singge lusingba amzu amade EGM ge apunba mifamna makhagi warep sing ase amatto oina yanaduna lepnare ahanba warepta UNLF na makhoi gi loop manungda yanadaba natraga sayet naba leiraga media da saitheng pi bhaibase ngasigi mifamna yaningdaba phongdokpa amade nakal animakta leiriba yanadabasing athuba matamda taisinaba puraknaba ngasigi mifamna apil tawba haina lepnare ani suba warepta UNLF ki manungda sayetnaba leivana loop asidagi thadorokpa cherol amata yanaba phibam ama laktriba phauba haptaba haina lepnare ahum suba warepta amzu amade EGM anina leivak asida tangdu laitana amade media na ningtamna leivak miyamge thagwal tawba ngamjanaba Semba Code of Conduct Local Adjustment bu Stakeholder khudingmakna ikai khumnaba utpinaba miyamda haizaba haina warep laure